Chief Minister Haibasi, Meeyam Gini, Chief Minister Banglo da Meeyam lakpagi video khara social media da Thagattuna Mikhalgi Khudong Chaba Lounaba Hotnare yaure. Asigumba thabak asi makha chathabirakanu haina Manipur Chief Minister Nong Thombam Birena Fongdokre. Waphamase Bharatiya Janata Party BJP linkhatkibage Nifumari Supamapok Kumonga Marilena Nitai Pachu Thekta leba Thambal Sanglen Pangthokiba Thoramda Makna Fongdokibani. Makna Makatana Hai, Chief Minister Gimanak the Meeyam na laknagu unaba Haibasi, Meeyam gi right ni, Meeyam na Chief Minister unaba lakpada lana Thagattuna politics sanariba asi angak mapawi. Chief Minister Banglo the Meeyam na lakliba asi handak na ahan banate BJP na lusing balengak asige ahan batam digi Meeyam gi nimit pangthoktuna lakli masida miyoi kharana social media da election gi machu changjinduna aranba propaganda kaya sandorakli asi yam na laibak thibani haina Chief Minister na makatana fongdokhi. Aigi sengraba Chief Minister ke Banglo sigi manamda katu paran kerangna ba social media ada kai tawe madu to bigalo aigi CM ki office Manipur praja mayam ki office ne Chief Minister ke Banglo da Manipur ki praja lakh pada madu de question to bala koi dunia pe mais Maram de nasida lakunate ngarang lakunate Meeyam di nomidana hoklo mama da su tawna thousands sangan betul kada interaction awana tawe election ki matang tak na presidi MLA sulai mantri sulakani prasamaya sulakani ujisu lising amari paile kari ase khamu ya wor sukara khamu ni ma akai su tawna te khaming bagi koi bai suji karino ramai to guna CM sahab akhoi bu minga dori bra akhoi bu siga dori bra akhoi je sumai le leire madu stana bu gi la bu du madu as saka subject amu na khandar da ki gnu pakat kanu ka ga du leire apne BJP da